अखोइना गसी चचरुबसे नहान अखोइना चाकोबा हयेंग हाबिगी डेट 14 दा अखोइना प्रेस मीट अमा थोक्पेगी मागी मैराजगी मासिक लोनना हाइबा नमिर हमनि कोगी मनुंगा मोइना ललानजी अमता पिरक्तरगदी अखोइ मका थाबा पुंजम जंजनी हाबिदुगी मरु कोइना गरांग से मितु सुगिबो ओइबनिना ngasi se koi governor unagi na hana khanbani governor do mangarang dagi appointment lawdre masangam da ma ma mayu ade halakpadagi haidana manga ngasi bong pidre pidebe dagi amo koi kuri security advisor ga koi gi mu unage to bane masu ngasi oina din busy ore he oina unasi na harakpadagi akoi si kana to de akoi DGP unagi na to bokan sila DGP je corona naraga leire masi logam to duna aduna IG oina unaro na IG unaru IG unaru basda IG na hare se moi custody demand lauthara leimni seng na harbada ma innocent oiraga bu khoina custody demand lauthara court ta taraiba poto aduna maram oiraga hauji se mai gi date Monday mai gi keno tai hai aduna adugi makha ta ba step pe doni haiba do boy media da thongna adum hairakani haiba poto ni moi IG na mari thamai ba pot se akoina hai yam thuna thambiro kai gumba sarkar gi akoi gi department side te gi tawriba thodok amagi output se khaga pidragadi akoi masen da awaba koigi sengna habada karino hingiba at thoktabagi pot ama laani je sine su de numitare ni thagi ba habado hayengi numit surangadra khali aduna koi se mokse yaringa sahaning dana akoi dumaina lakchabani hai do output to thuna moi Monday da moi keno to ni hai custody demand to du makha ta step kaino habado moi media thonga dum hairakani haiba pot hai akoi ne yaringe di department ki side gi any person kaigumba crime ama thokiba matamda output thuna pibiyu nata na koi gi lingthoi ngambi ama su hemajit ki su koi CBI na adogi NI na thiri haraga ngasi bokta langla langjing phangde du gi damakta akoi na security advisor du unagi na khala chacha du su adugi pot su phangakta re du na sir hadda mane yainge tawge haba pot ni akoi na han governor de pisan ba charter of demand se ko governor de pibani piri ba charter of demand se ngasi bokta magi response se akoi positive te ilang lakta bani na maram oraga sir roi du su mu hanna charter of demand koi na han pi gi ba pot to hanjana pisalami national highway gi di moina hai se moina thingje bai wani moi by means ta dum security force tawraga tholei kholi aina security force tawraga thola aga su hai ri ba pot che thola pa matam da dum attack di moi security force ha jali buduna media da kai da saroi no su un hen ubira mani laiba akoi gi security person na moi de akoi gi take care tawi da ba thauri ba gari thaujarei ba moi gi lifeline da thaujarei ba driver sing gi take care tawi de no moi su media da kya thoga hai aduna kitang hena security do tawi ba matam da kra mo marin ta na me praja myamna nungsiba haibadi department akoi sumana khanara leibase leiba yadabani na nungsinabagi mong da khara utpiba na khwaidagi farani natragadi yamna situation se yang critical oraktana amaga problem doi thongnara ani haiba poto thamame hauji se akoi na khanjari se akoi gi sanaibe masarda unaru ge haiba potuni ado ma hauji akoi chalukini masu unaru ni maramdi mokoi gi MLA tara se kai gi maram gi lawthok bidino haibagi magi punishment pibam to pi gi tabase magi di right yam chauna lebani na madu tawriba kari gi no si gi situation yo bas bauta da moi di seng na habada akoi gi chingpu ki moi gi organization me ab di separate se masan already pirani haidra media da phone ngang bang amagi sakti yaw rabani hu se aduga akoi na sei se tumina leira gadi yarro haiba du gi pressure ma pi ge khale maram di Rajasthan da MLA amana mana akoi gi home minister adune harba matam da migi Rajasthan du gi president duna khudak dama kaino taweba magi punishment pieba adugi migi di piba nga adu September gi date 13 la kaino oibana evidence ta dum ai newspaper isamak ta lei adu duna maram oiraga migi na dum ngamaga akhoi gi na kadabai ngamdri no ba mulam thukai ge khoi gi frup mangan ge na laiba poche MLA tara se chauthok chaw no ya yaw re habasu world na khange India na khange akhoi state na khange loi mang na khanga bo poch da moina sida saugat la leiraga di akhoi le na toi haba poto madugi khonglang makha ta ba khongjang oina huji akhoi sarda koi gi Manipur gi president oiriba BJP gi ma unaga chachagani haiba poto